Manipur yauna malem pumbagi oina ising tangbagi achoba crisis ama thengnari tungi khallaga ising ningthizana sizinaba changi haina Manipur University ki Vice Chancellor Professor N. Lokendra na phongdokre wafamasi Manipur University ki Department of Environment Science and World Water Day ga mari lainana Sustainable Water Resource Management Issues Challenges and Solution haiba team da pangthokpa national seminar hogdokpi thoram da phongdokibane Environment Science Department ki seminar hold pangthokiba thoram aduda Professor Lokendra Malemgi oina so miyoibana sizinaba yariba ising asi supnatagi chada ahumga dasmik manga khaktane arembadi samudragi thumhi chenba ising na ayambane sizinaba yaba isingi chang asida chada amaga dasmik taret na ground water ne aduga chada amaga dasmik taret na glacier amadi iceberg na oire Malemgi oina thokliba thaugi conflict asigi matungda isingi achoba conflict ama lakani haina panaribane state asigi oina so chingi district sing da lairiba ising ifut chada yankai hena kangsilakle haibagi wafam laire mamangda pat yankai gi mathakta lairambadagi haujikti tara mukta ngai silakliba asisu mangsilakpa yabagi akiba lairibani haina nungnangba wafam phongdokhe seminar hogdokpagi thoramadu the University asigi School of Human and Environmental Science ki Dean Professor S. Jibon National Jal Jeevan Mission ge Chair Professor Meher Kumar Purket Manipur University के Department Environment Science के Head Dr. R.S. Khoyangbam Yauna University असगी ओजा अमदी महिरोई कयाना सरुक्याखे सेमिनार असदा सरुक्यारिबा पैनल सिंगना ऑनलाइन अमदी ऑफलाइन दा पेपर निफु यांखै पाथोक्तुना वाटर क्राइसिस की मतांगदा मखोगी ओइबो वाफम सिंग थमगदौरे Kuina tawgadore si water management na ba water si mayam na hai ji sustainability si no hai sustainable line khoi tar si kuire aina na hawri ngi dum tara aduna sustainability si kashunati ba si fajan si no future gi yengo isa isu sing gi yengo jati gi yengo tung gi yengo hai bane ko mayam sing si pana khangna khara wat pa do koi university si sida phd gi koi reservoir am le masida gi koi liter by liter leira ga koi sinari ni sibadul thamdul palla homuk chalim na yamna koi paisa si cross story Manipur University si ke oina khoi gi independent oiba water treatment plant to wong ngodra ai sai professor purkat ka tanara ga khan ba hawra aduna masi gi seminar se am crucial lo yam important oi masi gi paper recommendations sing se soidun ma ki government da Manipur University si gi so oina to ba ya du to bi on ai na request to German